ꯂꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯂꯦꯟꯗꯥꯎꯕꯤ ꯇꯧ ꯉꯝꯕꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯆꯀꯠ ꯆꯀꯠ ꯍꯟꯆꯛ ꯉꯁꯛ ꯁꯥꯗꯔꯤꯕ ꯃꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯦ ꯍꯥꯏꯕ꯭ꯔꯣ ꯈꯔꯁꯨ ꯏꯀꯥꯏꯅ ꯁꯤꯗ ꯈꯨꯜ ꯑꯃꯠꯇ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯗꯨꯒꯅꯦ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯇꯟꯖꯩ ꯑꯩꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯊꯥꯏꯕꯦꯝꯃꯅ ꯍꯥꯟꯅ ꯈꯪꯂꯝꯂꯒꯅꯤ ꯏꯪꯅ ꯁꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯖꯕ ꯄꯥꯝꯕ ꯑꯩꯅꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯏꯇꯥꯠ ꯍꯦꯛ ꯇꯠꯇꯅ ꯆꯝꯖꯈ꯭ꯔꯕꯤ ꯂꯥꯟꯖꯗꯕꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯇꯣꯏꯅ ꯈꯠꯅꯕ ꯍꯧꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯍꯩꯐꯝ ꯊꯣꯛꯄ ꯋꯥꯁꯦ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯅꯪꯉꯣꯟꯗ ꯃꯦꯜꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯈꯥ ꯍꯦꯛ ꯁꯝꯊꯔꯛꯄ ꯊꯣꯛꯂꯕ ꯁꯅꯥꯇꯣꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯈꯪꯉꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯏꯕꯦꯝꯃ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ 마수 마기 마모 누비부 뭉시자리반 ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯣꯟꯈꯠꯇꯨꯅ 마수 마는 ꯉꯝꯅꯕ ꯃꯑꯣꯡꯗ ꯈꯨꯝꯃꯤ 나돈 수망다 ꯍꯧꯕ ꯀꯣꯏ ꯎꯗꯦ ꯍꯥꯏꯕꯗꯣ ꯁꯨꯝꯈ꯭ꯔꯦꯗꯀꯣ ꯁꯨꯝꯈ꯭ꯔꯦ 이사니 이사기 후망 만남부 어이라버수냐 캉부디 ngambani 이베마 낭디 마시 캉드라 말레냐 호이네 낭누부디 아기 이모우 누비부 와라우 하이나 하이 나때 낭기 나모우 누비에두나 까양 파라바 하 마부 까양 파라바 미노 하요네 웅따 따게바 마나부 얌나 파이 하이라디 낭나 하이리부 와도 아이야게 아이수냐 마네 마만 하이비기 시마디 아이 이모우 누비부 파바디 레이카이 쿨락 아시다 아니수나 레이로이보 삭다 하이레 수다 하이레 람바 빠비니가이 아니수나 레이로이 이스 아두가수 낭나 아이기 이모우 누비부 와라오 하이나 하이자바사이 사나돈비 노옥동도방아이해 낭기 와따도 나 수망디 시트나 미기 수망 시트레해둔 까리기노 라이민나리바 나모우 누비두기 마북실 강지바 라이민나드라바수 아이코이디 칸기냐 얌나 따우방한바 누비니냐 이까이바수 칸데 마 아마니고 마 하이시 헤라 타이비마 낭기두디 아이기 이모우 누비부 얌나 우시따나 ngang 와 콩강니 마님 아이엠마 이사우사우나 레이니가이다 아이기 이모우 누비다 아두구모 와 ngang 까나나스 야로 마카타나 두구바 ngang 칸라브라 아이디 밍온다 아이기 마람다 이모우 누비기 마땅다냐 타갓뚜나 와 ngang kaya hainadi aidan tawbani adubu nangna dumna haizaba sarabani나 aisa hujikti haiba tare haibigi tazau he imaw nupido mapam ina khuli luhonglakpa matamda amok toiba sana lupana marolama upu kangtholna marolama makoina leinanaba saba ka adu thamba sandradana ibungona hana leinarambadуда thaidoktunna thamnariba mabuk mapaw sina phakibasina kaino nonghe anbaga 이마 상곰 론자리야 낭낭 라우나 론바니 가이나 하이다나 세바 떨어까더리바 파크레 어떡나 파크레 아이나가 타갓라가 와 하이바 있다바시다 그야 여름다버디 마야이 오 따닝드레 기타자닝드레 까나나부 따닝니 하이다나 하이자바 사리노 아두나로 낭기나 마우누피도나 마북 얌나 파바도나로 아이기 마우누피다 마나 마탐 레이바 키빅다 칸나바둠 하우리바시야 학기 학말라바니 마 이까이바수 칸데 칸나바 하우바수 만 하나도 하우도이바 아두가 만 아줌바수 삭게 하이바 아이수 하이리바시니 타이비 마이 레이가이다 아이기 마우 누피다 까남다나 우시타바야 누파 오이게라 누피 오이게라 ngamthok나가다바니 얌나 깐키바이 와니고 얌나 깔리고 쿠칸도 기자이고 이마 얌 기자이예 아이디 난 카이 칸부 칸데 ꯑꯩꯈꯣꯏ ꯊꯥꯏꯕꯤ ꯃꯈꯣꯏꯗꯤ ꯃꯃꯧ ꯅꯨꯄꯤ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯑꯣꯏꯔꯦꯀꯣ ꯅꯠꯇꯦꯅꯦ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤꯗꯃꯛꯇꯒ ꯁꯅꯥꯒ ꯁꯥꯕꯤꯔꯕꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯀꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯣ ꯋꯥꯁꯦ ꯃꯐꯩ ꯑꯃꯗ ꯆꯠꯈꯤꯗꯧꯔꯦ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤ ꯍꯥꯏꯔꯝꯂꯤꯕꯁꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯋꯥꯡꯂꯣꯝꯗꯒ ꯊꯥꯔꯛꯀꯅꯨ ꯃꯁꯛ ꯃꯁꯥꯒ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯛꯈꯤ ꯊꯥꯏꯕꯤ ꯑꯃꯅ ꯂꯥꯎꯏ hai sakhibi abawi nupa phabi thani aigi mau nupibu aina lamjau sorokta awang lomda kau thabugum thani nang kaidoge haibano
ꯃꯃꯥꯏꯁꯤ ꯏꯀꯥꯏꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯏꯁ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯕꯨ ꯅꯈꯣꯏ ꯅꯄꯥꯒꯤ ꯄꯇꯥ ꯄꯥꯠꯕ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯗꯨꯝ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯊꯥꯔꯛꯀꯅꯨ ꯑꯉꯥꯡ ꯅꯨꯄꯤ ꯎꯔꯒ ꯀꯤꯕꯅ ꯀꯞꯅ ꯂꯥꯎꯅꯔꯛꯀꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯊꯦꯝꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯅꯤ ꯍꯣ ꯆꯤꯡꯒꯟꯕꯤ ꯅꯪꯒ ꯃꯥꯟꯅꯖꯕ ꯉꯝꯖꯄꯣꯟꯇꯦ ꯃꯁꯤ ꯈꯨꯀꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯡꯂꯛ ꯑꯁꯤꯗꯒ ꯊꯥꯔꯕꯗꯤ ꯅꯣꯡꯉꯥꯟꯕ ꯅꯪꯗ ꯍꯧꯅꯤꯅꯦ ꯅꯈꯣꯏꯒꯨꯝꯕ ꯃꯆꯤꯟ ꯀꯟꯕ ꯃꯤꯒꯅꯦ ꯃꯥꯟꯅꯖꯕ ꯑꯩꯈꯣꯏ ꯉꯝꯖꯄꯣꯟꯇꯦ ꯅꯪꯒꯨꯝꯕꯒ ꯂꯥꯎꯅꯔꯒ ꯏꯃꯥ ꯑꯩꯁꯤ ꯏꯀꯥꯏꯖꯩ ꯅꯪꯗꯧꯅ ꯃꯩꯊꯥꯕꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯍꯣ ꯆꯤꯡꯒꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯊꯥꯏꯕꯦꯝꯃꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯍꯧꯏ ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯣ ꯃꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯏꯁ ꯃꯥꯅ ꯉꯁꯤ ꯂꯝꯕꯤꯁꯤꯗ ꯑꯩꯕꯨ ꯊꯑꯣꯏꯅ ꯀꯧꯗꯨꯅ ꯊꯥꯏꯕꯦꯝꯃ ꯅꯪ ꯊꯦꯡꯅꯕ ꯐꯔꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯄ ꯑꯩꯅꯗꯤ ꯋꯥꯈꯜ ꯑꯁꯤ ꯏꯐ ꯐꯗꯣꯛꯅ ꯀꯔꯤ ꯋꯥꯅꯣ ꯀꯥꯏꯅ ꯍꯪꯂꯨꯏ ꯏꯁ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯋꯥꯔꯛꯎ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯁꯥꯏ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯤ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯀꯥꯏꯁꯨ ꯋꯥ ꯉꯥꯡꯖꯕ ꯁꯥꯔꯤꯌꯦ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯤ ꯃꯁꯤ ꯇꯥꯟꯅꯔꯒ ꯃꯁꯝꯁꯤ ꯐꯣꯏꯔꯨꯅꯤꯀꯣ ꯑꯩ ꯊꯥꯏꯕꯦꯝꯃꯅꯤ ꯃꯤ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤ ꯉꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯩ ꯑꯩꯒꯤꯁꯨ ꯏꯃꯧ ꯅꯨꯄꯤ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯉꯝꯅꯕ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇꯅꯦ ꯏꯃꯧ ꯅꯨꯄꯤꯗꯤ ꯏꯟꯁꯤꯟꯒꯅꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯁꯤꯔꯤ ꯌꯥꯡꯒꯪꯕꯤꯗꯨꯒ ꯈꯠꯅꯍꯟꯒꯅꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯒꯠꯂꯤꯕ ꯃꯥꯒꯤ ꯃꯉꯛ ꯁꯝꯁꯦ ꯑꯩꯅ ꯊꯨꯗꯦꯛꯇꯕ ꯌꯥꯔꯣꯏꯗꯕ ꯀꯥꯟꯅꯗꯦ ꯑꯩ ꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯏꯃꯧ ꯅꯨꯄꯤꯗꯨ ꯋꯥꯁꯤ ꯇꯝꯂꯨꯒꯦ ꯃꯤꯅꯤ ꯍꯦꯟꯖꯤꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯊꯥꯏꯕꯦꯝꯃ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯤ ꯁꯥꯎꯅꯤꯡꯅ ꯍꯟꯕꯅꯤꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯃꯍꯥꯛ ꯈꯪꯍꯧꯗꯦ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯀꯧꯏ ꯊꯥꯔꯣ ꯏꯅꯦꯝꯒꯤ ꯊꯥꯔꯣ ꯁꯪꯕꯥꯟꯅꯕꯤ ꯊꯥꯔꯣ ꯏꯃꯧꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯐꯅꯦꯛ ꯁꯥꯔꯤꯕ꯭ꯔꯥ ꯍꯩ ꯅꯪꯒꯤ ꯐꯅꯦꯛ ꯁꯥꯕꯗꯨꯒ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯂꯦꯞꯈꯣꯕ ꯑꯃꯨꯛꯇ ꯏꯃꯥꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯀꯅꯥ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯛꯂꯒꯦ ꯁꯦ ꯐꯅꯦꯛ ꯁꯥꯕꯗꯨ ꯇꯣꯛꯑꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯆꯠꯐꯝ ꯊꯩ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯒꯤ ꯃꯌꯤꯗ ꯄꯣꯛꯄꯗꯒꯤ ꯃꯤ ꯑꯃꯠꯇ ꯎꯁꯤꯜꯂꯛꯇ꯭ꯔꯤ ꯎꯁꯤꯠꯇꯕꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯁꯤꯠꯇꯕ ꯃꯤ ꯂꯩꯔꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯀꯅꯥ ꯑꯣꯏꯅꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯅꯥꯇꯣꯝꯕꯤꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯔꯨꯕꯤꯒꯅꯤꯗꯅ ꯑꯣ ꯃꯈꯣꯏ ꯑꯣꯏꯔꯦ ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯅꯤ ꯃꯈꯣꯏꯅꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯥꯒꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯕꯤ ꯃꯅꯥꯇꯣꯟ ꯆꯐꯨꯃꯨꯛ ꯆꯥꯎꯕꯤꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯑꯗꯨꯒ ꯑꯩꯕꯨ ꯀꯧꯔꯛꯑꯦ ꯑꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯋꯥꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯇꯥꯔꯦ ꯏꯃꯥ ꯅꯪꯕꯨꯅꯤ ꯃꯥꯅ ꯋꯥꯔꯛꯎ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯃꯧꯗ ꯀꯅꯥꯃꯠꯇꯅ ꯋꯥ ꯉꯥꯡꯕ ꯌꯥꯏ ꯏꯁ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯁꯝ ꯈꯣꯏꯕꯤꯗꯨꯅ ꯃꯥꯕꯨ ꯀꯌꯥꯝ ꯐꯔꯗꯅ ꯅꯪꯅ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯋꯤ ꯃꯇꯨꯡꯗ ꯈꯛ ꯍꯧꯕ ꯌꯥꯔꯣꯏ ꯍꯦꯛ ꯍꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯍꯟꯒꯗꯕꯅꯤꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯤ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯁꯨꯝ ꯍꯧꯔꯒ ꯏꯁ ꯑꯗꯨꯒ ꯃꯥꯅ ꯑꯐꯕ ꯑꯆꯨꯝꯕꯒ ꯁꯥꯔꯤꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯏꯕꯦꯝꯃ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯤꯅꯅꯦ ꯋꯥ ꯉꯥꯡꯂꯛꯂꯒ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯒꯗꯕ ꯅꯨꯄꯤꯗꯣ ꯏꯃꯥꯗꯤ ꯅꯠꯇꯦꯕ ꯁꯥꯎꯅꯤꯡꯃꯟꯗꯅ ꯏꯃꯥꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯍꯦꯛ ꯂꯥꯛꯄꯗ ꯀꯩꯗꯧꯒꯤ ꯌꯦꯡꯉꯣꯏꯗꯅ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥ ꯐꯥꯒꯤꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇꯕꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯝꯇ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯕꯁꯤꯅꯤ ꯏꯕꯦꯝꯃ ꯁꯣꯝꯗꯁꯨ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯔꯨꯕꯤꯗ ꯍꯥꯏꯔꯤ ꯀꯅꯥꯅ ꯉꯝꯒꯦꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯑꯁꯦ ꯅꯕꯨꯛ ꯐꯠꯇꯦ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ ꯑꯗꯒꯤ ꯀꯔꯤ ꯌꯥꯝ ꯍꯥꯏꯔꯛꯈ꯭ꯔꯦꯗ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯁꯝꯗ ꯐꯣꯏꯒꯦꯅ ꯇꯧꯅꯤ ꯂꯝꯕꯤ ꯑꯣꯏꯕꯗꯨꯗ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦꯗꯅ ꯈꯥ ꯆꯤꯛꯇꯨꯅꯅꯦ ꯈꯥꯡꯗꯨꯅ ꯍꯜꯂꯛꯈꯤꯕꯅꯤ ꯏꯃꯥ ꯌꯦꯡꯊꯣꯛꯅꯕ ꯇꯥꯏ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯅꯕ ꯇꯥꯏ ꯏꯁ ꯎꯁꯤꯠꯇꯕ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯑꯩꯕꯨ ꯌꯥꯡ ꯈꯔ ꯀꯪꯉꯤ ꯀꯥꯏꯅꯁꯨ ꯌꯥꯝ ꯎꯁꯤꯠꯄꯣꯟꯇꯦ ꯕꯦꯝꯃ ꯊꯧꯔꯥꯡ ꯇꯧ ꯏꯃꯥꯅ ꯅꯪꯒꯤ ꯃꯤꯆꯪꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯒꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯧꯒꯤ ꯇꯨꯒꯨꯝ ꯅꯥꯝꯃꯁꯨ ꯇꯦꯛꯍꯜꯂꯣꯏ ꯏꯅꯦꯝ ꯂꯩꯔꯤ ꯕꯦꯝꯃ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯕꯒ ꯃꯁꯝꯅꯤ ꯈꯪꯗꯦ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯐꯣꯏꯗꯠꯂꯨ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯏꯅꯦꯝꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ
ꯁꯣꯝꯗ ꯑꯃꯨꯛ ꯊꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯤ ꯃꯁꯝꯗꯨ ꯐꯣꯏꯒꯦꯔꯥ ꯃꯃꯥꯏꯗꯨ ꯈꯨꯖꯤꯟꯅ ꯁꯤꯛꯀꯦꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯏ ꯃꯧ ꯏꯕꯦꯝꯃ ꯇꯧꯕꯇꯕꯨ ꯃꯤꯅꯗꯗꯤ ꯈꯛ ꯉꯝꯍꯟꯒꯅꯨ ꯅꯨꯄꯤ ꯊꯣꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤꯅꯦ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯃꯥ ꯂꯩ ꯏꯃꯥꯅ ꯄꯨꯝꯅꯃꯛꯇꯣ ꯃꯥꯌꯣꯡ ꯌꯥꯒꯅꯤ ꯃꯤꯇꯅꯗꯤ ꯉꯝꯍꯟꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩꯁꯦ ꯅꯃꯧ ꯅꯨꯄꯤ ꯊꯥꯔꯣꯅꯤ ꯀꯩꯅꯣ ꯄꯣꯝꯅꯤꯡꯂꯤ ꯏꯅꯤꯡꯇꯝ ꯁꯥꯠꯅꯤꯡꯂꯤ ꯏꯈꯥ ꯊꯥ ꯍꯥꯏꯅ ꯍꯨꯝꯖꯔꯤꯕꯤꯅꯤ ꯃꯕꯦꯝ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯧꯔꯤꯕꯒꯦ ꯑꯩ ꯇꯧꯒꯦꯃ ꯑꯩꯒꯤ ꯈꯨꯠꯇ ꯃꯥ ꯃꯥꯏꯊꯤꯍꯟꯒꯦ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯍꯧꯔꯛꯇꯅꯕ ꯑꯩ ꯇꯧꯒꯦꯕ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦꯕ ꯏꯃꯧꯇꯅꯤ ꯍꯩ ꯇꯥꯟꯖꯥ ꯌꯦꯡꯉꯨ ꯇꯥꯟꯖꯥꯕꯨ ꯍꯦꯛ ꯐꯪꯂꯕ ꯈꯠ ꯅꯥꯟꯊꯣꯛꯍꯟꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯇꯔꯨꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏꯔꯤ ꯑꯗꯣ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯃꯥꯅ ꯉꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯗꯒꯤ ꯏꯃꯥꯅ ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯂꯩꯗꯨꯅ ꯄꯤꯖꯔꯤꯕꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯅꯕꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯥꯕꯨ ꯀꯌꯥꯝ ꯄꯥꯡꯒꯜ ꯐꯕ ꯃꯤꯅꯣ ꯅꯪꯅ ꯉꯝꯅꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥ ꯑꯩꯅ ꯍꯛꯆꯥꯡ ꯈꯔꯒ ꯄꯥꯔꯦ ꯃꯥꯗꯤ ꯐꯩꯗꯣ ꯍꯌꯦꯡ ꯃꯨꯛꯅꯔꯛꯄꯗ ꯃꯥꯅ ꯉꯝꯈꯤꯒꯗ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯪ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯁꯤꯜꯂꯣꯅ ꯍꯥꯏꯕ ꯅꯪꯅ ꯑꯣꯛꯂꯦ ꯄꯨꯛ ꯊꯜꯂꯦꯅ ꯍꯦꯛꯇ ꯇꯣꯛꯄ ꯆꯥꯔꯁꯨꯅꯦ ꯅꯈꯨꯠ ꯈꯨꯖꯤꯟꯗꯨꯅ ꯁꯤꯛꯂꯒ ꯆꯥꯗꯣꯏꯕ ꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯡ ꯀꯪꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯉꯁꯤꯗꯒꯤꯅꯦ ꯅꯪ ꯆꯥꯛ ꯄꯨꯈꯝ ꯆꯥꯒꯗꯕꯅꯤ ꯅꯁꯥꯗꯣ ꯈꯔ ꯊꯥꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯪꯒꯤ ꯐꯤꯕꯝ ꯑꯗꯨꯗꯅꯦ ꯃꯈꯣꯏꯅ ꯅꯪꯕు ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯃꯁꯤ ꯏꯃꯥ ꯄꯥꯝꯗꯦꯅꯦ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯍꯟꯗꯅ ꯍꯥ ꯆꯥꯒꯗꯕꯅꯤ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯤꯛꯁꯟꯗꯅ ꯆꯥꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯆꯥꯛ ꯄꯨꯈꯝ ꯆꯥꯒꯅꯤ ꯑꯩ ꯅꯣꯏꯍꯟꯗꯕ ꯌꯥꯗꯦ ꯃꯤꯅ ꯑꯩꯕꯨ ꯂꯥꯛꯆꯈꯤꯕ ꯇꯥꯔꯦ ꯍꯣ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯜꯂꯨ ꯅꯁꯥꯗꯨꯅ ꯈꯖꯤꯛ ꯊꯥꯒꯠꯂꯛꯂꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯝꯕꯥ ꯇꯧꯅꯕ ꯌꯥꯔꯦ ꯏꯃꯧꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯈꯟꯅꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯕ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯦꯡꯊꯤꯅꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯈꯨꯟꯌꯥꯏꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯊꯛꯂꯣꯝꯒꯤ ꯇꯔꯨꯕꯤꯒ ꯈꯨꯟꯈꯥꯔꯣꯝꯒꯤ ꯊꯥꯔꯣꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯅꯤꯗꯨ ꯃꯤꯍꯨꯜ ꯐꯨꯏꯅ ꯍꯣꯠꯅꯩ ꯇꯔꯨꯕꯤ ꯍꯥꯏꯔꯦ ꯆꯌꯣꯜ ꯑꯃ ꯁꯨꯞꯅ ꯂꯦꯞꯇꯅ ꯆꯥꯈꯠꯂꯛꯄꯗ ꯄꯥꯔꯝ ꯍꯛꯆꯥꯡꯗꯨ ꯈꯔꯗꯤ ꯊꯥꯒꯠꯆꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯃꯤ ꯂꯥꯏ ꯀꯤꯗ꯭ꯔꯦ ꯃꯃꯤꯠꯇꯨꯅ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯉꯥꯏꯈꯣ ꯅꯪꯕꯨꯅꯦ ꯍꯥꯏꯁꯦ ꯉꯥꯏꯈꯣ ꯑꯝꯇ ꯋꯥ ꯉꯥꯡꯅꯈꯤꯁꯤ ꯉꯥꯏꯈꯣ ꯊꯥꯔꯣꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯀꯔꯤ ꯑꯃꯨꯛ ꯍꯪꯗ꯭ꯔꯁꯨ ꯃꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯗꯤ ꯆꯞ ꯂꯦꯞꯀꯗꯕ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯣ ꯀꯔꯤꯅꯣ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯠꯅꯕ ꯍꯧꯕꯗꯤ ꯑꯩꯅ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯁꯣꯝꯅ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯈꯠꯅꯕ ꯍꯥꯟꯅ ꯍꯧꯕꯤꯔꯤꯁꯦ ꯀꯩꯅꯣ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯑꯄꯥꯝꯕ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯍꯧꯖꯔꯤꯕ ꯅꯁꯝ ꯈꯔꯗꯣ ꯁꯤꯠꯇꯅ ꯐꯣꯏꯗꯠꯄ ꯑꯗꯨꯅꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯩꯈꯣꯏꯗꯤ ꯃꯤꯅꯕ ꯍꯧꯔꯛꯂꯕꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯇꯨꯡ ꯍꯟꯅꯁꯨ ꯆꯦꯜꯂꯣꯏ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯉꯁꯤꯅꯤꯀꯣ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯏꯁ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯣꯏꯕ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ ꯆꯠꯂꯣꯍꯦ ꯅꯪꯇꯅ ꯑꯀꯟꯕ ꯃꯥꯟꯕ꯭ꯔꯣ ꯃꯁꯛ ꯑꯁꯤꯒ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯋꯥ ꯍꯥꯏꯔꯛꯄꯁꯤda ꯊꯥꯔꯣꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯗꯨꯅꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯅ ꯌꯦꯡꯊꯣꯛꯅꯕꯗꯨꯅꯤ ꯍꯣ ꯅꯪꯗꯤ ꯃꯤ ꯅꯠꯇꯕꯅꯤꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯈꯠꯅꯕ ꯂꯥꯎꯅꯕ ꯄꯥꯝꯂꯝꯒꯅꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯃꯤ ꯀꯧꯕꯅꯤꯅ ꯏꯀꯥꯏꯖꯩ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯅꯈꯣꯏꯒꯨꯝꯕ ꯃꯩꯊꯥꯕꯤꯒ ꯃꯥꯟꯅꯕꯅꯦ ꯑꯁ ꯅꯣꯏꯒꯨꯝꯕ ꯃꯥꯟꯅ ꯂꯥꯛꯆꯕꯒ ꯑꯩꯈꯣꯏ ꯉꯝꯖꯔꯣꯏꯗ ꯏꯁ ꯑꯩꯕꯨ ꯃꯩꯊꯥꯕꯤ ꯀꯥꯏꯅ ꯃꯩꯊꯥꯕꯤ ꯑꯣꯏꯔꯤꯕꯁꯤꯗꯤ ꯅꯪꯅꯤ ꯏꯕꯦꯝꯃ ꯍꯣ ꯑꯩꯈꯣꯏꯗꯤ ꯊꯥꯖꯗꯦ ꯅꯪꯗꯧꯅ ꯅꯃꯥꯏꯗꯅꯦ ꯁꯥꯎꯟ ꯇꯣꯞꯇꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤꯗ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯃꯊꯛꯂꯣꯝꯗ ꯅꯪ ꯀꯥꯈꯠꯂꯛꯄꯗ ꯅꯪ ꯊꯤꯡꯂꯦ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯊꯤꯡꯂꯦꯕ ꯁꯣꯝ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯄ ꯊꯤꯡꯂꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯀꯥꯈꯠꯂꯛꯄꯗ ꯅꯈꯣꯡꯗꯣ ꯂꯦꯡꯕ ꯉꯝꯂꯨꯔꯅꯨ ꯍꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯔꯛꯄ ꯊꯤꯡꯂꯦ ꯅꯈꯣꯡ ꯑꯗꯨꯗ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯍꯦꯛ ꯍꯥꯏꯊꯔꯛꯄꯗ ꯅꯈꯣꯡ ꯑꯅꯤꯃꯛꯇꯣ ꯕꯔꯥ ꯄꯠꯂꯣꯏ ꯏꯕꯦꯝꯃ ꯋꯥꯇꯥꯁꯤꯗ ꯇꯔꯨꯕꯤꯅ ꯅꯣꯛꯇꯨꯅ ꯏꯁ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯥꯏꯀꯥꯏꯅ ꯍꯥꯏꯖꯔꯤꯕꯗꯨꯅꯤꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯈꯣꯏꯔꯣꯝ ꯃꯈꯥꯔꯣꯝꯗꯤꯅꯦ ꯁꯨꯛꯆꯠꯄꯨ ꯆꯠꯇ꯭ꯔꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯅꯦ ꯃꯥꯏꯕꯨ ꯑꯣꯜꯂꯛꯂꯣꯏꯒꯦꯅꯦ
Hô phấy cây nọ lấy cái nó Nam mai gọi là cái nó Na sắc adu su yeng ning de Lak pi cái nó xôm daga Nang na adu yong na Engon u silak trabani na Ay suhay ke Nam mai de na xôm matak nom de On silak na ba Namit ani do Lok tang tang ui hebe ma Is Kizare do on thok na Yam na kizay ko Nang iwahay si taba da Hoy be ma Nang de sup eri helaloy Kag labra Nang su Makaram da na mai hek On thorak pa da On tharak pa da ne Namit ani do Punsi su pagi hek tango Hay ma Nang di Migi mataw yam tambi na Migi mataw tambi Ikay dabi Ho tawng gira tamoy ra Ay ko'y di hai re Hai di hai re Sida nangin na thaw kari lagi Diyan maki Masidi haw rin ya Ado ay di be ma Na ko'y thongga daw ba Nang na ayuk kudingi Lai kat pada Ko'y taan hap sa balay Lihaw pambi do Nga siyay ba namin asidagi Lay amatek sa tabo oy ro Nang nagkari na tiklay da na Lay sat pa ting doy ba Ting li sidi Ubi trabo Nati kari lay na ting daw riba no Ho ting la di ting le Ting kre Lay amatek sa ura no Ado ay rati ay suhay ba tari Na ko'y gingkol matol daw ba Hayning pambi do Maduda hayning amata Nga siyay ba namin asidagi pala no Hawjik pali ba singa dusu Loy na kendo na maango Hay may ma Yam na ngami sidi Taw ngami Hayning pambi do da Sarong sarong Palaw riba ni Kang labra Somdana sana tombi na hayzari Nung sanaga sabaga Hayning tabra yenglugi Ani humda morok sarap Mietlaga Haw nung tasaki Nasayday uri tawriba siya Pabray na yengki Nasihay do na Ingkologi mamanglom dahaw ba hayning pambi do Madutam na sali Sana tombi mamit ani do ni hek yenglu matamda Laymay aduda hayning sarong kendo na layriba do uri Hayzay Kari mataw no siya Hayning na sibo Sarong oy ni hek takendo na layba sibo Karam no Kola sida kanasang lambasa Hoy na kilabra tawri sibo Asuk kyam na kiyan ba Hay do na Mamay do matag tanon kadto na yengi Utag aduda palam ba hayning singdo Amata palam tre Karino ni masibo Tok kyam na sarong pan ba hayning mayam adubo Amata hek palam tre ba sibo Karino hay ba Tuhoy na kendo layri Mangzari da na sige Asuk yam ba sibo Karigano ay nasisinadoy ba Tuhoy na mangotari dara Yung sida di kanam talak lang ba sunate Sida mi na sanglag ay hekani hay ba sunate Huran na sanglam niya kalo Asum na di kak tawram ba Tuhoy na tadro layri hay ba ninisya Layram liba piba maduda hay saning lambagi ihul aduga mahaktoy na kaukre Tasing na matoy nungay sa tre Yumlum na preprep jang do na mamang nupibo kawi Tarubiya ay tarubiya Nang tabro Amuk ta mapal da thoglaw Imama thasay tawrisi Aduk yam na pahan ba hayning adubo Makada loy na tadro leho Karam no kangdre Kamdaw siya hay buno siko Loy na kun siya hay bro Antok na di pamukre da ay bo Ay na di Nakuy bungon na laikida bagi kumon Tauram pang thokada ba sida Hayning na siya Haw na thong bagi matiyala mahak na bahay doon na tawbani Nakuy bungon do Hayning o thong na pamjakra ba Thay na Hayning pambi siya Ay na mangonda Nung sikodol oy na Yung gingkol da tazilo Hayeng masina Ahan ba mahay palang kumatam maduda Ay kuya ni CNC Nung siway thong na siya ida na Hay na trip Matam do Nahong na ning singla ida Homakoy papung Nang di ay gikarisu kanbida Nasigit ay bang pala sida Ay buhundog namdo na nang dinungay na sakit Nang satra ba na Ay naangaw mi gumlenki Nang di madupong ba Karisu kang lamoy ko Nang yam na pati ay basi Hausik su nang hingzaram na badi Ay kayam nungay ni hinglam kani Ayam na pindi Makoy papong Ay ma Ay di Wakasi mawa naman kalurit na Imong napido mo Tolak din ni madugo Ay tabra Taribra hay ba ni nang bo Amok kaw ba ko Tolak pa kay doge Tatarabra nang bo Hoy maw ibima Oh Hoy mi Imaw do yung dalayti ko Tabak ama sa toki ko Hindi somda Konzaw tada kay koy kaw Imaw sulay ba Ado di ay kay do batay Hoy na Ay singsi Liyam na taraga manga da bagi saruk padi kunjalurake Thok laba ma maray lakjarasak Somda na muk thaibe madu tabaka masat kadaw ni haidana Mapi kran nalap mayumdagi thoklai Thonggal nakal da hauriba Lehaw pambi dubu hek uraduna Ihe ikahawu kawi tawisi Lehaw siya amani ti hek laga Sambul marak sida tetsin gi tawbani Maduna miga lengthay na badasu manam mahakra nusidana Hek bubu yadaw ribra tawrisiya Nasay iruzaram dayda heklam gen di kanbani
ꯀꯣꯛꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯀꯥꯎꯕꯒꯤ ꯁꯔꯨꯛꯅ ꯁꯨꯝ ꯍꯦꯜꯂꯒ ꯂꯩꯔꯦ ꯑꯃꯟꯇ ꯍꯦꯛꯈꯤꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯗ ꯂꯩꯍꯥꯎꯕꯨ ꯑꯃꯠꯇ ꯁꯥꯠꯄ ꯃꯃꯤꯠꯇꯨꯅ ꯎꯗ꯭ꯔꯤ ꯑꯦ ꯀꯩꯅꯣꯅꯦ ꯂꯩꯍꯥꯎ ꯑꯃꯠꯇ ꯁꯥꯠꯄ ꯎꯗ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ ꯎꯗꯦꯗ ꯁꯤꯕꯨ ꯀꯩꯅꯣꯗ ꯉꯁꯥꯏ ꯑꯌꯨꯛꯇꯅꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯤꯗ ꯂꯩꯍꯥꯎ ꯃꯌꯥꯝꯅ ꯆꯔꯣꯡ ꯆꯔꯣꯡ ꯁꯥꯠꯍꯧꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯍꯥꯎ ꯑꯃꯠꯇ ꯁꯥꯠꯂꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯁꯤ ꯑꯩꯒꯤ ꯃꯤꯠꯅꯗꯤ ꯅꯠꯇꯦꯗ ꯁꯥꯠꯇ꯭ꯔꯦꯕ ꯑꯃꯠꯇ ꯍꯟꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯁꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ ꯀꯔꯝꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯁꯥꯠꯇ꯭ꯔꯦꯅꯦ ꯑꯃꯠꯇ ꯍꯨꯔꯥꯟꯕ ꯃꯆꯥ ꯀꯅꯥ ꯆꯪꯂꯛꯑꯝꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯠꯄ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯍꯦꯛ ꯎꯍꯧꯗꯦꯗ ꯄꯦꯟꯗꯦꯗ ꯍꯩ ꯍꯨꯔꯥꯟꯕ ꯃꯆꯥ ꯅꯈꯣꯏꯗ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯄꯥꯠꯄ ꯇꯦꯛꯄ ꯑꯣꯏꯌꯨ ꯍꯩ ꯃꯈꯥꯁꯤꯗꯅ ꯑꯃꯠꯄꯁꯨ ꯇꯥꯗꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯄꯣꯝꯕ ꯐꯥꯎ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯤ ꯑꯦꯛ ꯅꯥꯔꯤꯗ ꯀꯝꯗꯧꯅꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯁꯤ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯆꯤꯟ ꯀꯥꯏꯁꯦ ꯑꯔꯩꯕꯤ ꯊꯥꯈꯩ ꯊꯤꯅꯤꯡꯉꯛꯏꯗ ꯑꯩꯅ ꯃꯁꯤꯗ ꯁꯥꯠꯄ ꯂꯩꯍꯥꯎ ꯑꯁꯦ ꯃꯤꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯩꯍꯥꯎ ꯅꯠꯇꯦ ꯊꯥꯏꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯃꯟ ꯄꯣꯛꯄ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯒꯤ ꯃꯁꯥꯏꯀꯣꯜꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯦ ꯃꯆꯥ ꯑꯣꯏꯅ ꯍꯧꯔꯝꯃꯤ ꯍꯥꯏꯗꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯥꯏꯕꯗꯨꯗ ꯀꯟ ꯍꯦꯛꯇ ꯍꯥꯏꯅꯗꯨꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯤ ꯐꯨꯛꯂꯛꯈꯤꯕꯅꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯑꯩꯉꯣꯟꯗ ꯂꯩ ꯄꯥꯝꯕꯤꯗꯣ ꯑꯩꯅ ꯄꯨꯈ꯭ꯔꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯊꯥꯔꯨꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯥꯔꯒ ꯀꯩꯗꯧꯔꯨꯅꯤ ꯑꯩ ꯏꯁꯥꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯣꯏꯔꯞꯅ ꯊꯥꯎ ꯍꯌꯦꯡ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯂꯩꯍꯥꯎꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯛ ꯁꯥꯠꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤ ꯀꯥꯏꯅ ꯍꯥꯏꯅꯈ꯭ꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯂꯩ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ ꯊꯕꯛꯀ ꯆꯠꯂꯣꯏꯗ ꯍꯥꯏ ꯑꯁꯨꯛ ꯁꯥꯎꯅꯤꯡꯅ ꯆꯠꯂꯒ ꯃꯥꯡꯒꯣꯜ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯅꯤꯡꯅ ꯃꯃꯥꯏꯗꯨ ꯌꯨꯝꯂꯣꯝꯗ ꯂꯩꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯊꯥꯔꯣꯅ ꯍꯥꯏ ꯊꯤꯡꯖꯧꯅ ꯂꯩꯍꯥꯎ ꯁꯥꯠꯇ꯭ꯔ ꯀꯩꯗꯧꯔꯒꯦ ꯂꯩꯍꯥꯎ ꯁꯥꯠꯇ꯭ꯔꯒ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯋꯥ ꯂꯧꯕꯤꯗꯦ ꯆꯤꯟꯗ꯭ꯔꯁꯨ ꯌꯥꯏ ꯂꯥꯏꯗ ꯀꯠꯇ꯭ꯔꯁꯨ ꯌꯥꯏꯌꯦ ꯂꯩꯕꯨ ꯀꯩꯅꯣ ꯑꯇꯣꯞꯄ ꯂꯩ ꯃꯈꯜ ꯐꯖ ꯃꯌꯥꯝ ꯑꯃ ꯍꯧꯖꯩ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯇꯣꯞꯄꯅꯦ ꯍꯩ ꯃꯈꯜ ꯃꯌꯥꯝ ꯍꯧꯖꯕꯗꯣ ꯍꯩꯅꯤꯡꯕꯨ ꯀꯩꯅꯣ ꯍꯩꯅꯤꯡꯕꯨ ꯃꯤꯔꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯇꯣꯞꯄ ꯍꯩ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯖꯩ ꯍꯣ ꯐꯩ ꯀꯩꯅꯣ ꯆꯥꯝ ꯐꯪꯉꯔꯣꯏꯗꯣ ꯃꯗꯨ ꯆꯥꯗ꯭ꯔꯒ ꯁꯤꯃꯤꯗꯧ ꯅꯠꯇꯦ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯅꯩ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯇꯅ ꯉꯥꯡꯅꯩ ꯊꯥꯔꯣꯅ ꯍꯥꯏ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯤꯟ ꯑꯃ ꯂꯩꯔꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯤꯟ ꯑꯃ ꯂꯩꯔꯣ ꯂꯤꯟꯗꯨ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯔꯣꯏꯗꯅ ꯃꯗꯨꯅꯤꯁꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯏꯃꯨꯡꯗꯕꯨ ꯂꯤꯟ ꯂꯩꯔꯣ ꯀꯥꯏꯅ ꯏꯇꯧ ꯉꯝꯕꯤ ꯍꯣ ꯅꯔꯝꯆꯠ ꯑꯗꯨꯅꯅꯦ ꯅꯔꯝꯆꯠ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯔꯣꯗꯤ ꯂꯩꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯇꯤꯟꯊ꯭ꯔꯣꯛ ꯉꯥꯛꯇ ꯂꯩꯔꯣ ꯁꯅꯥꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯊꯨꯃꯣꯛ ꯑꯃ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯆꯪꯉꯤ ꯆꯥꯛꯈꯨꯝꯒꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯑꯗꯣꯝꯗ ꯎꯈꯣꯡꯗꯨꯗ ꯄꯣꯂꯥꯡ ꯑꯃ ꯑꯅꯤꯒ ꯊꯨꯃꯣꯛ ꯑꯃ ꯑꯅꯤꯒ ꯊꯦꯠꯇꯨꯅ ꯊꯝꯕꯅꯤ ꯑꯉꯝꯕ ꯃꯈꯩ ꯈꯔ ꯈꯨꯟꯖꯤꯜꯍꯧ ꯇꯥꯕꯅꯤ ꯏꯃꯧ ꯅꯨꯄꯤꯗꯨꯁꯨ ꯍꯜꯂꯛꯇꯦ ꯃꯥꯒ ꯄꯨꯟꯅ ꯈꯨꯜꯂꯕꯗꯤ ꯂꯣꯏꯅ ꯈꯨꯟꯕꯕꯨ ꯉꯝꯕ ꯌꯥꯏ ꯊꯨꯃꯣꯛꯇꯨꯕꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯎꯞꯁꯤꯟꯗꯨꯅ ꯌꯥꯜꯂꯤꯕ ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯂꯧꯊꯣꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯨꯃꯣꯛ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯃ ꯂꯩꯃꯥꯏꯗ ꯗꯛ ꯇꯥꯈ꯭ꯔꯦ ꯃꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯎꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯍꯥꯛ ꯂꯥꯎꯏ ꯂꯩꯔꯤꯕ ꯂꯤꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯤꯟꯅꯤꯅꯦ ꯀꯔꯝꯕ ꯑꯁ ꯊꯨꯃꯣꯛ ꯑꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯌꯥꯎꯔꯝꯂꯤꯕ ꯑꯣꯏꯔꯦ ꯁꯤꯕꯨ ꯁꯤꯔꯝꯂꯣꯏꯗ꯭ꯔ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯑꯃꯒꯅꯤꯗ ꯁꯤꯅꯦꯍꯦ ꯃꯁꯤ ꯆꯠꯇꯦꯅꯦ ꯀꯩꯒꯤꯅꯣ ꯃꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤꯕꯣ ꯁꯤꯅꯦꯍꯦ ꯆꯠꯂꯨꯅꯦꯍꯦ ꯍꯩꯃꯥ ꯁꯠꯇꯤꯌꯦ ꯁꯤ ꯍꯥꯏꯕ ꯁꯠꯇꯤꯒꯤ ꯁꯨꯝ ꯀꯤꯕꯅ ꯁꯤꯔꯦꯗ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯃꯥ ꯁꯤꯕ ꯇꯥꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯨꯃꯣꯛ ꯑꯗꯨꯒ ꯂꯪꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯏ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤꯕꯅꯤ ꯃꯍꯥꯛ ꯃꯄꯥꯜ ꯌꯧꯔꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ ꯁꯤꯔꯝꯅꯤꯗ ꯀꯗꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯁꯤ ꯂꯩꯔꯝꯂꯤꯕ ꯂꯤꯟꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯊꯦꯡꯅꯍꯧꯕꯒꯤ ꯐꯕꯅꯤ ꯏꯆꯥ ꯏꯃꯧꯅ ꯊꯦꯡꯅꯔꯝꯂꯕꯗꯤ ꯆꯤꯛꯇꯅ ꯁꯤꯅꯤꯁꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯤꯟ ꯆꯪꯕꯁꯦ ꯐꯠꯇꯦ ꯇꯧꯍꯩꯗꯦꯗꯅ ꯍꯥꯏꯅꯕꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯟꯅ ꯇꯥꯟꯊꯣꯛꯍꯧꯔꯕꯅ ꯐꯗꯣꯏꯔꯥ ꯆꯪꯉꯨꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯆꯤꯛꯂꯛꯑꯗꯤ ꯑꯩ ꯀꯤꯖꯩ
ꯊꯣꯛꯍꯧꯗ꯭ꯔꯦꯅ ꯈꯜꯂꯣ ꯃꯁꯤ ꯑꯃꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯅꯦ ꯆꯤꯛꯄꯗꯤ ꯁꯣꯏꯔꯣꯏꯁꯦ ꯑꯩꯕꯨ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯥ ꯏꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯀꯗꯕ ꯋꯥꯠꯂꯤ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯣ ꯋꯥꯈꯜꯗꯨ ꯆꯃꯝꯅꯅ ꯃꯍꯥꯛ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯁꯥꯎꯅꯤꯡꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤꯕ ꯊꯥꯏꯕꯦꯝꯃ ꯁꯨꯃꯥꯡꯗꯒꯤ ꯃꯈꯣꯡꯗꯨ ꯃꯪꯒꯣꯜꯗ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯄꯥꯛꯈ꯭ꯔ ꯃꯪꯒꯣꯜ ꯑꯗꯨꯒꯤ ꯐꯥꯃꯦꯟꯂꯣꯝ ꯊꯥꯡꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯄꯩ ꯑꯃ ꯑꯣꯏꯅ ꯇꯤꯟꯊ꯭ꯔꯣꯛ ꯃꯌꯥꯝ ꯑꯃꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯍꯦꯛ ꯎꯔꯨꯏ ꯃꯍꯥꯛ ꯉꯛꯏ ꯏ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯇꯤꯟꯊ꯭ꯔꯣꯛ ꯃꯌꯥꯝꯅꯣ ꯁꯤꯗꯤ ꯐꯥꯃꯦꯟ ꯑꯁꯤꯗꯕꯨ ꯐꯥꯃꯦꯟ ꯐꯛꯇꯒ ꯑꯁ ꯂꯣꯏꯅ ꯀꯥꯔꯤꯅꯤ ꯇꯧꯍꯩꯕ꯭ꯔꯥ ꯁꯤꯕꯣ ꯀꯔꯝꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯕꯣ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯤꯟꯊ꯭ꯔꯣꯛ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯌꯦꯡꯕꯗꯅ ꯃꯔꯣꯜ ꯑꯃ ꯍꯩꯅꯗ꯭ꯔꯤꯕ ꯀꯃꯥꯏꯅ ꯀꯗꯣꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯠꯍꯧꯕ ꯂꯩꯍꯥꯎꯁꯨ ꯑꯃꯠꯇ ꯍꯦꯛ ꯁꯥꯠꯂꯝꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯥꯃꯦꯟ ꯑꯁꯤꯗ ꯇꯤꯟꯊ꯭ꯔꯣꯛ ꯃꯌꯥꯝꯁꯤꯅ ꯁꯧ ꯁꯥꯔꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯤꯒꯤ ꯄꯣꯠꯁꯦꯝꯒ ꯂꯩꯔꯕ ꯖꯥꯠꯂꯅꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦ ꯁꯤ ꯁꯣꯏꯗꯅꯅꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯔꯝꯂꯒꯅꯦꯕ ꯅꯠꯇ꯭ꯔꯒꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯍꯧꯅꯔꯤꯕ꯭ꯔꯥ ꯁꯣꯏꯗ꯭ꯔꯦ ꯃꯁꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯏꯕ ꯇꯥꯏ ꯂꯩꯔꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯦꯛꯅꯕꯗꯤ ꯃꯈꯣꯏꯅꯤ ꯁꯅꯥꯇꯣꯝꯕꯤꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯔꯨ ꯈꯣꯏꯕꯤꯗꯨꯒꯅ ꯂꯧꯇꯨꯅꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯅꯤ ꯀꯅꯥꯅ ꯉꯝꯂꯤꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯆꯤꯟꯗ ꯀꯩꯗ ꯑꯗꯨꯝ ꯄꯪꯂꯥꯎ ꯂꯥꯎꯅꯕꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯄ ꯇꯤꯟꯊ꯭ꯔꯣꯛ ꯍꯥꯏꯕ ꯖꯥꯠꯁꯦ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯁꯣꯏꯗ꯭ꯔꯦꯕ ꯃꯁꯤ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯇꯨꯃꯤꯟꯅ ꯍꯧꯖꯤꯛ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯅꯤ ꯌꯥꯗ꯭ꯔꯤꯗꯅ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯑꯃꯨꯛ ꯇꯧ ꯑꯩꯁꯨ ꯁꯪꯒ ꯆꯥꯎꯏ ꯀꯩꯅꯣ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯣꯛꯊꯣꯛ ꯑꯃ ꯂꯩꯅ ꯑꯩ ꯇꯧꯒꯦꯕ ꯑꯁꯤ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯤ ꯑꯃ ꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯊꯥꯔꯣꯅ ꯍꯥꯏ ꯇꯤꯟꯊ꯭ꯔꯣꯛꯄꯨ ꯀꯩꯅꯣ ꯇꯤꯟꯊ꯭ꯔꯣꯛꯄꯨ ꯃꯤꯔꯣ ꯀꯤꯕꯤꯗꯦꯅꯦ ꯁꯤ ꯑꯩꯅ ꯊꯥꯖꯤꯜꯂꯤꯕ ꯂꯤꯟ ꯑꯗꯨꯗꯤꯅꯦ ꯁꯤ ꯃꯍꯨ ꯄꯨꯕ ꯈꯨ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯆꯤꯛꯂꯛꯄꯗ ꯅꯌꯥ ꯀꯩꯗꯣ ꯀꯣꯡꯒꯣꯜ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯗꯨꯅ ꯇꯤꯡꯊꯣꯛꯂꯒ ꯁꯤꯗꯣꯏꯕ ꯈꯪꯉꯕ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯃꯤ ꯍꯥꯠꯄ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯍꯥꯛꯅ ꯃꯤꯒ ꯍꯥꯠꯆꯅꯤꯡꯕ ꯃꯤꯒꯗꯤ ꯅꯠꯆꯗꯦꯗ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯤꯍꯨꯜ ꯑꯃ ꯂꯩꯕ ꯎꯁꯤꯠꯇꯕꯁꯦ ꯅꯪꯅ ꯍꯥꯟꯅ ꯍꯧꯔꯛꯂꯕꯅꯤꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯁꯨ ꯄꯨꯁꯤꯜꯂꯛꯄ ꯇꯥꯕꯅꯤ ꯍꯣ ꯐꯩꯌꯦ ꯅꯪꯁꯨ ꯅꯪꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯧ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯅꯤ ꯍꯣꯏ ꯌꯦꯡꯅꯁꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗೋ ꯌꯦꯡꯅꯁꯤ ꯃꯗꯨꯗ ꯑꯩ ꯀꯤꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯥꯏꯒ ꯂꯩꯔꯒ ꯆꯦꯟꯗꯧꯕ ꯅꯨꯄꯤꯒꯥꯏꯗꯤ ꯅꯠꯇꯦꯍꯦ ꯍꯣꯏ ꯌꯦꯡꯅꯁꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯉꯝꯕ ꯑꯃ ꯌꯥꯎꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯇꯥꯔꯨꯕꯤꯅ ꯉꯝꯕ ꯉꯝꯗꯕ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯥꯛꯈꯨꯝꯗ ꯂꯤꯟ ꯊꯥꯖꯤꯜꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯤꯟꯊ꯭ꯔꯣꯛ ꯊꯥꯖꯤꯜꯂꯤꯕꯗꯨꯗꯤ ꯂꯤꯟꯒ ꯇꯤꯟꯊ꯭ꯔꯣꯛꯀ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯂꯩꯕꯥꯛꯇ ꯁꯤꯠꯂꯒ ꯆꯠꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯩꯅ ꯃꯥꯟꯅꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯇꯨꯡ ꯊꯥꯔꯣꯟ ꯍꯥꯏꯔꯛꯏ ꯍꯥꯏꯅꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯥ ꯊꯥꯡꯕ ꯎꯈꯣꯡ ꯇꯦꯟꯗꯣ ꯇꯦꯛꯑꯣ ꯇꯦꯛꯑꯒ ꯇꯥꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯅ ꯅꯈꯣꯏ ꯌꯨꯝꯗꯨ ꯎꯕꯗ ꯅꯣꯛꯅꯔꯦꯗꯅ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯍꯥꯏꯅꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯂꯝꯌꯥꯏꯀꯥꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯈꯜꯂꯤꯕ ꯏꯗꯣ ꯁꯔꯨꯛ ꯑꯃ ꯂꯩꯃꯥꯏꯗ ꯀꯦꯜꯂꯣ ꯍꯣꯠꯇ꯭ꯔꯣ ꯍꯣꯅ ꯂꯩꯔꯣ ꯅꯣꯡ ꯆꯨꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯍꯣꯔꯣ ꯍꯥꯏꯔꯤꯁꯤꯅꯤ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯏꯁꯤꯡ ꯁꯤꯡꯅꯅ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯛꯇ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯎꯈꯣꯡ ꯇꯦꯟꯗꯨ ꯍꯦꯛꯇ ꯃꯇꯨꯞ ꯑꯣꯏꯅ ꯗꯨꯞ ꯇꯥꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯏ ꯐꯟ ꯆꯣꯡꯊꯣꯛꯏ ꯃꯗꯨꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯗꯤ ꯐꯥꯎꯔꯦ ꯀꯔꯝꯅꯗꯤ ꯐꯥꯎꯔꯣꯏ ꯏꯉꯛ ꯉꯛꯅ ꯍꯩꯖꯩ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯌꯨꯝꯒꯤ ꯑꯁꯨꯛ ꯐꯖꯅ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯎꯈꯣꯡ ꯇꯦꯟ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯛ ꯇꯥꯔꯛꯄꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯇꯦꯛꯄ ꯑꯣꯏꯗꯧꯔꯤꯕ꯭ꯔꯅꯦ ꯀꯔꯝꯅ ꯃꯁꯤꯕꯨ ꯇꯦꯛꯄ ꯑꯁꯨꯛ ꯀꯨꯏꯅ ꯇꯦꯛꯇ꯭ꯔꯒ ꯍꯦꯛ ꯇꯦꯛꯄꯒꯤ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯦ ꯇꯦꯛꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯁꯨꯝ ꯆꯥꯕꯁꯨ ꯅꯠꯇꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯑꯩꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯉꯥꯛꯇ ꯎꯈꯣꯡ ꯇꯦꯟ ꯑꯁꯤꯕꯨ ꯇꯦꯛꯄ ꯃꯁꯤꯕꯨ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕ
ꯆꯨꯝꯅ ꯂꯩꯖꯕꯁꯤꯕꯨ ꯇꯦꯛꯄ ꯃꯁꯤ ꯃꯁꯥ ꯃꯊꯟꯇ ꯇꯦꯛꯄꯒꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏꯕ ꯑꯩꯅꯦ ꯃꯁꯤ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ ꯉꯁꯤꯒꯤ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯝꯖꯤꯜꯂꯦ ꯃꯗꯨ ꯅꯠꯇꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯏꯕ ꯌꯥꯕ ꯈꯪꯉꯦ ꯂꯩꯔꯦꯕ ꯃꯤꯁꯛꯁꯦ ꯃꯁꯤ ꯑꯇꯩ ꯀꯅꯥꯅ ꯇꯧꯕ ꯑꯣꯏꯔꯣꯏ ꯃꯥꯒꯤ ꯊꯥꯏꯕꯦꯝꯃ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯅꯦꯕ ꯍꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯗꯤ ꯉꯝꯗ꯭ꯔꯒ ꯍꯦꯛꯇ ꯅꯔꯣꯟꯗ ꯁꯨꯝꯅ ꯇꯤꯡꯃꯨ ꯂꯥꯏꯃꯨ ꯈꯨꯔꯨꯝꯗꯨꯅ ꯊꯥꯖꯤꯟꯕ ꯃꯍꯥ ꯐꯠꯇꯕ ꯃꯤꯅꯤꯀꯣ ꯃꯈꯣꯏꯅꯤꯁꯦ ꯃꯈꯣꯏꯅꯅꯦꯕ ꯃꯁꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯀꯛ ꯆꯨꯝꯗꯦ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯑꯩ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯔꯨꯅꯤ ꯃꯤꯅ ꯑꯁꯤ ꯌꯧꯅ ꯇꯧꯔꯛꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯑꯄꯪꯕꯤꯒꯨꯝ ꯂꯩꯊꯣꯛꯀꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯛꯍꯦꯟꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯒꯦ ꯌꯨꯝꯒꯤ ꯊꯣꯡꯁꯦ ꯉꯥꯁꯤꯜꯂꯝꯂꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯗ ꯇꯟꯀꯥ ꯀꯥꯗꯨꯅ ꯊꯣꯡꯗꯨ ꯐꯠ ꯉꯥꯁꯤꯜꯂꯤ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯈꯣꯡꯇꯦꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯔꯒ ꯃꯊꯃꯣꯏꯗꯨ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯂꯥꯟ ꯇꯧꯗꯗꯤ ꯀꯔꯤꯅꯣ ꯇꯔꯣꯟꯗ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯕ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯔꯒꯦꯀꯣ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯅꯥꯇꯣꯝꯕꯤ ꯅꯠꯇ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ ꯁꯠ ꯀꯨꯝꯊꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯏꯕꯦꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯆꯤꯜ ꯑꯗꯨꯗ murum ꯁꯣꯟꯗꯨꯅ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯦꯛꯇ ꯍꯥꯏꯒꯦ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯌꯦꯡꯅꯒꯦ ꯁꯤ ꯌꯧꯅ ꯃꯅꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯇꯣꯏꯅꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯄꯥꯟꯖꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯕꯨꯠ ꯕꯦꯒꯀ ꯊꯥꯖꯤꯜꯂꯗꯅ ꯇꯧꯒꯦꯕ ꯑꯩ ꯂꯩꯔꯤꯕ ꯐꯤꯗꯨ ꯃꯁꯥꯗꯨꯗ ꯁꯠ ꯏꯟꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗꯅꯤ ꯂꯝꯌꯥꯏ ꯀꯥ ꯑꯗꯣꯝꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯥꯏꯕꯦꯝꯃ ꯃꯃꯩ ꯁꯠ ꯂꯩꯊꯣꯛꯏ ꯍꯟꯅ ꯌꯦꯡꯉꯤ ꯍꯥꯏꯖꯩ ꯃꯊꯟꯇ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯔꯤ ꯄꯣꯠꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕꯗꯣ ꯃꯈꯣꯜꯁꯨ ꯊꯣꯛꯅ ꯍꯧꯅ ꯇꯥꯈ꯭ꯔꯦꯗ ꯀꯔꯤꯕꯨꯅꯣ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯃꯨꯡꯁꯨ ꯍꯜꯂꯛꯇꯦ ꯀꯔꯤꯅꯣꯅꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦꯗ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏ ꯃꯄꯩ ꯑꯃ ꯏꯁꯩ ꯁꯩꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯊꯥꯏꯕꯦꯝꯃ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯕꯥꯛꯇꯨꯅ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯝꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯀꯔꯤꯅꯣ ꯏꯁꯤ ꯇꯥꯔꯕ ꯑꯗꯨꯁꯨ ꯌꯨꯝꯊꯛꯇꯒꯤ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯟꯈꯠꯂꯤ ꯌꯦꯡꯂꯨꯕꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯐꯝ ꯑꯃ ꯏꯍꯧ ꯍꯣꯟꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯀꯔꯝꯅ ꯎꯇ꯭ꯔꯣꯡ ꯍꯣꯔꯦ ꯍꯥꯏꯕ ꯌꯨꯝ ꯑꯁꯤ ꯀꯔꯝꯕꯁꯤꯕꯣ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯌꯨꯝꯁꯤ ꯍꯣꯔꯦ ꯑꯩꯒꯤ ꯌꯨꯝꯁꯤ ꯍꯣꯔꯦ ꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯅꯣꯡꯁꯤꯡꯒ ꯇꯥꯔꯛꯂꯕꯗꯤ ꯀꯔꯤ ꯐꯤꯕꯝꯅꯣ ꯍꯥꯏꯕ ꯑꯣꯏꯗꯧꯔꯤꯁꯦ ꯃꯁꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯅꯤ ꯃꯃꯧ ꯁꯛꯊꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯅꯤ ꯃꯃꯧꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ ꯃꯣꯏꯅ ꯇꯧꯕꯅꯦꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯟꯕ ꯂꯥꯏꯅ ꯃꯁꯤ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯅꯦꯕ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯀꯤꯖꯔꯦ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯇ꯭ꯔꯕꯗꯤ ꯍꯥꯏꯔꯒ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯏ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯁꯥꯗꯨꯗ ꯀꯤꯕ ꯐꯥꯎꯔꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯨꯗꯗꯤ ꯈꯔ ꯃꯐꯔꯤ ꯃꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯍꯥꯏꯕ ꯐꯅ ꯐꯠꯇꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯐꯥꯎꯕ ꯑꯁꯨꯝ ꯀꯞ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯃꯤ ꯂꯩꯅꯔꯤꯕ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯁꯤꯕꯨ ꯑꯁꯨꯝ ꯍꯦꯛꯇ ꯁꯤꯗꯣꯛꯄ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯤ ꯐꯥꯃꯦꯟ ꯃꯊꯛꯇ ꯇꯤꯟꯊ꯭ꯔꯣꯛ ꯑꯃꯨꯛ ꯂꯩꯔꯝ ꯍꯩꯈ꯭ꯔꯦ ꯃꯈꯣꯏ ꯉꯁꯤꯗꯤ ꯀꯅꯥꯅ ꯉꯝꯒꯦꯗꯣ ꯆꯞ ꯆꯥꯅ ꯌꯦꯡꯊꯣꯛꯅꯕ ꯇꯥꯔꯦꯗꯅ ꯅꯈꯣꯏꯅ ꯇꯧꯕꯅ ꯅꯥꯔꯣꯟꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯟꯗꯨꯅ ꯇꯧꯕ ꯑꯩꯅ ꯇꯧꯕꯅ ꯈꯨꯠꯅ ꯊꯥꯏꯕꯦꯝꯃꯩꯁꯦ ꯂꯥꯏꯗꯕꯤ ꯈꯪꯍꯜꯂꯒꯦꯗꯣ ꯉꯁꯤꯗꯤ ꯂꯩꯔꯝꯃꯨꯀꯣ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯔꯒ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯁꯤꯡꯅꯕ ꯃꯌꯥꯎ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯊꯥꯏꯕꯦꯝꯃꯅ ꯈꯟꯕꯁꯨ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯅ ꯃꯈꯣꯏꯗ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯂꯦ ꯑꯁꯤꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯈꯟꯕꯁꯨ ꯊꯥꯏꯕꯦꯝ ꯃꯈꯣꯏꯅ ꯃꯈꯣꯏꯗ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯏ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯈꯟꯅꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯩ ꯍꯧꯅ ꯁꯥꯎ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯅꯩ ꯑꯃꯅ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯍꯥꯏꯊꯔꯛꯄꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯥꯗꯒꯤ ꯃꯊꯛꯇ ꯍꯥꯏꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯌꯥꯏ ꯆꯕꯨꯛ ꯑꯗꯨꯗ ꯇꯔꯨꯕꯤꯒ ꯊꯥꯔꯣꯒꯅ ꯆꯨꯝꯅ ꯋꯥ ꯉꯥꯡꯅꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯅꯔꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯈꯠꯅꯔꯛꯏ ꯇꯔꯨꯕꯤꯅ ꯅꯪ ꯇꯁꯦꯡꯅ ꯍꯧꯔꯦꯕ ꯅꯪ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯅꯤꯕꯀꯣ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯦꯟꯖꯤꯜꯂꯦ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ
ꯐꯨꯕꯗ ꯅꯠꯇꯦ ꯅꯁꯝ ꯈ꯭ꯔꯥꯎꯔꯤꯕꯗꯨꯁꯨ ꯐꯣꯏꯗꯧꯔꯤꯕ ꯃꯁꯤꯗ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯗꯣꯏꯕ ꯍꯥꯍꯥ ꯑꯌꯣ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯅ ꯌꯦꯡꯂꯒ ꯖꯒꯣꯏꯒ ꯁꯥꯔꯗꯨꯅ ꯂꯩꯔꯅꯤꯍꯦ ꯑꯩꯁꯨ ꯏꯈꯨꯠ ꯄꯥꯜꯂꯦ ꯇꯨ ꯎꯔꯕꯣ ꯑꯩꯉꯣꯟꯗ ꯍꯧꯔꯗꯤ ꯂꯦꯞꯅ ꯈꯞ ꯊꯥꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯉꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯌꯦꯡꯊꯣꯛꯅꯁꯤ ꯉꯁꯤꯗꯤ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯅꯗꯕꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯃꯤ ꯑꯗꯨꯅ ꯑꯄꯣꯕ ꯑꯣꯏꯗꯕꯤ ꯌꯥꯏꯅꯦ ꯌꯥꯏꯌꯦꯕ ꯆꯦꯟꯅꯗꯕꯤ ꯇꯧꯁꯦꯕ ꯍꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯑꯩ ꯅꯍꯥꯟꯗꯒꯤ ꯃꯤ ꯐꯨꯅꯤꯡꯕꯒꯤ ꯈꯨꯠ ꯁꯥ ꯀꯥꯏꯁꯦ ꯄꯔꯦꯡ ꯆꯠꯂꯤꯕꯅꯤ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯝꯇ ꯃꯤ ꯐꯨꯊꯒꯦ ꯍꯣ ꯀꯅꯥꯅ ꯐꯨꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯁꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯁꯤꯗ ꯐꯨꯅꯕꯗꯤ ꯍꯧꯅꯗꯦ ꯂꯥꯛ ꯁꯤꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯅꯁꯤ ꯌꯥꯏꯌꯦ ꯂꯝꯄꯥꯛ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯏꯌꯥꯠꯇ ꯌꯥꯏ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯄꯦꯟꯅ ꯐꯨꯕꯁꯤꯅꯤ ꯍꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤꯗꯨ ꯊꯣꯛ ꯂꯧꯊꯣꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯆꯦꯠꯅ ꯀꯤꯁꯤꯟꯈ꯭ꯔꯦ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯝ ꯍꯦꯛꯇ ꯐꯣꯏꯅꯕ ꯍꯧꯈ꯭ꯔꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯑꯅꯤꯃꯛ ꯃꯄꯥꯡꯒꯜ ꯂꯣꯏꯅ ꯀꯜꯂꯤ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯃꯈꯩ ꯐꯨꯗꯣꯛꯇꯨꯅ ꯍꯦꯛꯇ ꯐꯣꯏꯅꯩ ꯑꯃꯁꯨ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯁꯨ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯏꯅꯔꯤꯕ ꯃꯈꯨꯠꯇꯨ ꯈꯨꯕꯥꯝ ꯆꯦꯠꯅ ꯄꯥꯏꯅꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯪꯁꯤꯡ ꯍꯦꯛꯇ ꯁꯤꯡꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯅꯥꯕ ꯍꯦꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯅꯔꯛꯏ ꯅꯪꯇꯗꯤꯅꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯈꯛ ꯌꯥꯔꯣꯏ ꯅꯪꯁꯨ ꯅꯪꯅ ꯉꯝꯂꯤꯕ ꯃꯈꯩ ꯐꯣꯏ ꯑꯩꯁꯨ ꯐꯣꯏꯅꯤ ꯃꯁꯤ ꯐꯣꯏꯒꯦ ꯀꯔꯤꯛꯇ ꯂꯨꯃꯥꯡꯒꯤ ꯁꯝꯁꯤ ꯆꯤꯡꯒꯦ ꯑꯌꯣ ꯏꯃꯥ ꯆꯤꯡꯉꯨ ꯅꯪꯁꯨ ꯅꯪꯅ ꯉꯝꯂꯤꯕ ꯃꯈꯩ ꯆꯤꯡꯉꯨ ꯑꯩꯁꯨ ꯆꯤꯡꯅꯤ ꯑꯅꯤꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯑꯗꯨꯝꯅ ꯃꯁꯝ ꯐꯣꯏꯅꯔꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯝꯄꯥꯛ ꯃꯌꯥ ꯂꯝꯕꯤ ꯃꯌꯥꯏꯋꯥꯏ ꯑꯗꯨꯗ ꯐꯤꯡꯅ ꯂꯥꯛꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯛꯀ ꯍꯦꯛ ꯒꯣꯡ ꯊꯦꯡꯅꯩ ꯑꯅꯤꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯅꯗꯨꯅ ꯃꯈꯥ ꯁꯤꯛꯅ ꯌꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯪ ꯌꯥꯝꯅ ꯐꯥꯎꯔꯦꯅꯦ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯊꯥꯏꯕꯤ ꯑꯃꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯕꯥꯛꯁꯤꯅ ꯑꯣꯜꯂꯒ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯌꯥꯝꯅ ꯐꯥꯎꯔꯦꯕ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯕ ꯅꯪ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯈꯖꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯗꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯔꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯊꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯊꯥꯏꯕꯦꯝꯃ ꯃꯈꯨꯕꯥꯛꯇꯨꯅ ꯃꯃꯩꯗꯨꯗ ꯅꯥꯟꯗꯨꯅ ꯅꯪꯃꯛꯅ ꯊꯥꯔꯕ ꯑꯩꯒꯤ ꯃꯥꯏꯗ ꯊꯥꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯥꯝꯊꯣꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯣꯏ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇ꯭ꯔꯤ ꯃꯥꯁꯨ ꯃꯁꯝ ꯍꯦꯛꯇ ꯐꯣꯏ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯅꯩ ꯊꯥꯏꯕꯦꯝꯃꯅ ꯍꯥꯏ ꯅꯪꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯑꯩꯒꯤ ꯌꯨꯝꯗ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯕ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯀꯔꯤ ꯑꯩꯅ ꯀꯗꯥꯏꯗ ꯅꯈꯣꯏꯗ ꯂꯥꯏꯇꯤꯟ ꯊꯥꯖꯤꯜꯂꯤ ꯑꯩꯗꯤ ꯅꯪꯗꯧꯅ ꯇꯧꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯕꯅ ꯅꯪꯅ ꯊꯥꯖꯤꯜꯂꯒ ꯀꯔꯤ ꯑꯩꯅ ꯀꯗꯥꯏꯗ ꯀꯔꯝ ꯀꯥꯟꯗ ꯊꯥꯖꯤꯟꯕ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯔꯣꯟ ꯆꯨꯝꯃꯣ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗ ꯂꯤꯟ ꯆꯪꯍꯟꯕ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯆꯔꯣꯡ ꯐꯖꯅ ꯄꯥꯟꯕ ꯍꯩꯅꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯈꯥꯗ ꯀꯦꯜꯍꯟꯗꯨꯅ ꯃꯥꯡꯍꯟꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯝꯒꯤ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯕꯨ ꯇꯦꯛꯍꯟꯕ ꯃꯁꯤ ꯄꯨꯝꯕꯁꯤ ꯅꯪꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯣꯏꯗꯕ ꯋꯥꯗꯨ ꯈꯤꯠ ꯉꯥꯡꯒꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝꯅ ꯇꯧꯖꯈꯤꯕ ꯈꯛ ꯂꯩꯖꯗꯦ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯇꯥꯟꯅꯖꯗꯦ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯈꯪꯖꯤꯟꯅꯗꯕ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯍꯥꯏꯒꯦ ꯇꯥꯎ ꯃꯤꯒꯤ ꯃꯪꯒꯣꯜꯗ ꯇꯤꯟꯊ꯭ꯔꯣꯛ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯕ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯒꯤ ꯌꯨꯝꯌꯥꯏ ꯀꯥꯒꯤ ꯃꯊꯛꯇ ꯀꯨꯞꯄ ꯏꯗꯨꯕꯨ ꯆꯥꯒꯣ ꯑꯃ ꯍꯦꯛꯇ ꯀꯤꯟꯊꯍꯟꯕ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯑꯩꯈꯣꯏꯗꯤ ꯇꯧꯖꯈꯤꯗꯦ ꯅꯆꯤꯟꯗꯨ ꯊꯤꯅꯣ ꯅꯪꯗꯧ ꯅꯆꯤꯟ ꯊꯤꯗꯤꯌꯦ ꯑꯩ ꯃꯁꯤ ꯇꯁꯦꯡꯅ ꯍꯧꯗꯧꯏ ꯍꯦꯟꯅ ꯃꯁꯤ ꯐꯣꯏꯗꯨꯗꯤ ꯐꯣꯏꯒꯦꯀꯣ ꯃꯁꯤ ꯑꯩꯁꯨ ꯐꯣꯏꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯀꯟꯅ ꯃꯁꯝ ꯐꯣꯏꯅꯔꯛꯂꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯃꯑꯣꯡ ꯑꯃꯗ ꯐꯣꯏꯅꯔꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯐꯣꯏꯅꯔꯤ ꯈꯠꯅꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯟꯅꯔꯦ ꯃꯤ ꯈꯠꯅꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇꯨꯗ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯄꯥꯎꯊꯥꯡ ꯆꯠꯅꯩ ꯃꯤ ꯈꯠꯅꯔꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨꯗ ꯃꯍꯩ ꯊꯣꯛꯅꯔꯛꯏ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯕꯤ ꯑꯔꯨꯕꯤꯒ ꯆꯥꯏꯕꯤꯒꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯅꯩ ꯀꯩꯅꯣ ꯑꯁꯤꯗꯤ ꯏꯅꯦ ꯊꯥꯏꯕꯦꯝꯃꯒ ꯏꯅꯦ ꯁꯅꯥꯇꯣꯝꯕꯤꯒꯅꯤꯅ ꯍꯦ ꯅꯪꯁꯨ ꯅꯃꯤꯠ ꯑꯣꯠꯇꯦꯍꯦ ꯇꯨ ꯂꯝꯄꯥꯛꯇ ꯌꯦꯡꯉꯣ ꯂꯝꯄꯥꯛꯇꯁꯨ
ꯑꯅꯤꯃ ꯃꯁꯝ ꯐꯣꯏꯅꯔꯤ ꯍꯥ ꯍꯥꯏꯔꯒ ꯌꯦꯡꯅ ꯍꯥꯏꯔꯛꯑꯦ ꯑꯁꯤꯗꯤ ꯇꯔꯨꯕꯤꯒ ꯊꯥꯔꯣꯒ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯦ ꯀꯔꯤ ꯃꯇꯧꯅꯣ ꯃꯈꯣꯏꯒꯤꯁꯤꯗꯤ ꯂꯝꯄꯥꯛꯇꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯝ ꯐꯣꯏꯅꯕ ꯑꯗꯨꯒ ꯁꯤꯗꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯦꯝꯅ ꯃꯁꯝ ꯐꯣꯏꯅꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯦꯝꯅ ꯃꯑꯣꯡ ꯑꯃꯅꯤꯅ ꯁꯤꯗꯤ ꯀꯨꯝꯍꯩꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯌꯦꯡꯕ ꯅꯪꯕꯣ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯤ ꯈꯠꯅꯕ ꯌꯦꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤ ꯑꯁ ꯑꯩꯁꯤ ꯄꯪꯉꯦ ꯇꯧꯔꯤꯁꯦ ꯀ꯭ꯋꯥ ꯃꯇꯝ ꯑꯃꯇꯪ ꯎꯝꯂꯛꯑꯝꯒꯗꯧꯕ ꯄꯣꯠꯅꯤ ꯆꯣꯞ ꯆꯣꯞ ꯁꯥꯏꯔꯒ ꯃꯤ ꯈꯠꯅꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯀ꯭ꯋꯥ ꯍꯥꯏꯔꯤꯔꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯅ ꯌꯥꯎꯋꯦ ꯍꯥꯏꯔꯤꯔꯣ ꯌꯥꯎꯔꯗꯤ ꯀꯣꯛ ꯄꯨꯊꯣꯔꯛꯎ ꯀꯩꯅꯣ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦ ꯁꯥꯏꯕꯤꯅ ꯏꯜꯂꯤꯕ ꯐꯤꯒꯤ ꯐꯤꯖꯤꯗꯨꯗꯒꯤ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯃꯤ ꯈꯠꯅꯔꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕ ꯅꯪꯍꯧꯔꯣꯏꯗꯅ ꯐꯤꯖꯤꯁꯤꯗ ꯀꯤꯁꯤꯜꯂꯒ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯄꯅꯤ ꯀꯗꯥꯏꯅꯣ ꯁꯤ ꯇꯪꯈꯥꯏ ꯍꯦꯛꯇ ꯌꯦꯟꯅꯔꯁꯤ ꯑꯩ ꯌꯦꯟꯅꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯪꯈꯥꯏ ꯌꯦꯟꯅꯗꯨꯅ ꯑꯅꯤꯗꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯥꯃꯤꯟꯅꯩ ꯀ꯭ꯋꯥꯗꯣ ꯃꯈꯖꯥꯏ ꯅꯥꯀꯜ ꯑꯗꯨꯗ ꯄꯩꯅ ꯎꯝꯗꯨꯅ ꯈꯠꯅꯔꯤꯕ ꯃꯈꯣꯏꯗ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯦ ꯃꯍꯩ ꯆꯪꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯤꯕ ꯃꯈꯣꯏꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯏꯀꯥꯏꯗꯦꯗꯀꯣ ꯂꯥꯏꯃ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯒ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨ ꯊꯥꯗꯣꯛꯅꯧ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯊꯥꯗꯣꯛꯅꯧ ꯑꯃꯅ ꯅꯆꯥ ꯅꯃꯧꯕꯨ ꯋꯥꯔꯛꯇꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯒꯦ ꯑꯗꯨꯒ ꯅꯆꯥ ꯅꯃꯧꯒ ꯃꯥꯟꯅꯔꯒ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯈꯠꯅꯕ ꯇꯟꯗꯦꯗꯀꯣ ꯅꯈꯣꯏꯁꯦ ꯈꯠꯅꯕ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯂꯦ ꯃꯈꯣꯏ ꯈꯔ ꯆꯪꯗꯨꯅ ꯇꯔꯨꯕꯤꯒ ꯊꯔꯣꯒ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨꯁꯨ ꯈꯥꯝꯗꯣꯛꯂꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯨꯕꯨ ꯋꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯃꯇꯨꯡꯗ ꯍꯦꯛ ꯑꯁꯨꯝꯅ ꯇꯧꯔꯕ ꯅꯈꯣꯏꯅꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯆꯠꯅꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯃꯥꯏꯐꯦꯠ ꯂꯩꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯅꯩ ꯊꯥꯏꯕꯦꯝꯃꯅ ꯍꯥꯏ ꯂꯥꯏ ꯐꯠꯇꯕꯒ ꯊꯥꯖꯤꯜꯂꯛꯏꯅꯦ ꯕꯦꯝꯃ ꯌꯦꯡꯉꯨꯗꯅ ꯍꯥ ꯀꯔꯤ ꯂꯥꯏ ꯐꯠꯇꯕꯅꯣ ꯏꯃꯥ ꯊꯣꯡꯒꯥꯜꯗ ꯍꯧꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗꯅꯦ ꯁꯥꯠꯍꯧꯕ ꯂꯩꯍꯥꯎ ꯃꯈꯩꯁꯨ ꯑꯃꯠꯇ ꯁꯥꯠꯇ꯭ꯔꯦ ꯃꯪꯒꯣꯜꯗꯁꯨ ꯇꯤꯟꯊ꯭ꯔꯣꯛ ꯃꯌꯥꯝ ꯃꯁꯧ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯝꯌꯥꯏ ꯀꯥꯒꯤ ꯌꯨꯝꯊꯛꯀꯤ ꯏꯗꯣ ꯂꯣꯏꯅ ꯀꯤꯟꯊꯔꯛꯏꯕ ꯊꯔꯣꯅ ꯃꯅꯦꯝꯒꯤ ꯋꯥꯁꯤ ꯇꯥꯔꯗꯨꯅ ꯖꯞ ꯂꯦꯞꯇꯨꯅ ꯍꯥꯏ ꯑꯗꯨꯗꯤ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯄꯩ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯇꯔꯨꯕꯤꯒ ꯈꯣꯏꯅꯤ ꯈꯠꯅꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯍꯥ ꯁꯣꯝꯗꯁꯨ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯤ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯏꯕꯦꯝꯃ ꯌꯦꯡꯉꯨꯗꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯈꯣꯏ ꯐꯠꯇꯕ ꯂꯥꯏꯌꯦꯗꯤ ꯀꯩꯅꯣ ꯏꯃꯥ ꯀꯔꯤ ꯇꯧꯔꯛꯏꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤꯗꯣ ꯃꯗꯨꯗ ꯆꯔꯣꯡ ꯄꯥꯟꯕ ꯍꯩꯅꯤꯡ ꯃꯈꯩ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯦ ꯀꯦꯟꯗꯨꯅ ꯂꯣꯏꯅ ꯃꯥꯡꯂꯦ ꯃꯗꯨꯕꯨ ꯏꯃꯥꯅ ꯈꯨꯟꯒꯦ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯊꯨꯝꯃꯣꯛ ꯂꯧꯊꯣꯛꯄ ꯆꯪꯕꯗ ꯊꯨꯝꯃꯣꯛ ꯃꯅꯨꯡꯗ ꯂꯤꯟ ꯌꯥꯎꯔꯝꯂꯤꯕ ꯂꯤꯟꯅ ꯆꯤꯛꯇꯨꯅꯅꯦ ꯏꯃꯥ ꯁꯤꯔꯝꯅꯤꯅꯦ ꯄꯥꯈꯠꯅ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯌꯨꯝꯒꯤ ꯎꯈꯣꯡ ꯇꯦꯟ ꯑꯗꯣ ꯇꯦꯛꯇꯨꯅ ꯍꯦꯛꯇ ꯇꯥꯔꯛꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯃꯌꯥꯏ ꯀꯟꯕ ꯐꯠꯇꯕ ꯂꯥꯏ ꯃꯈꯣꯏꯅ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩꯁꯤꯗ ꯇꯔꯨꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏ ꯑꯗꯨꯗꯤ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯄꯩ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯊꯔꯣꯒ ꯑꯩꯈꯣꯏꯅꯤ ꯈꯠꯅꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯍꯥ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯉꯝꯅꯈꯤꯔꯝꯗꯦ